Lakhipuronline puthokchaba October ki tang 16 Yumsakaisha numit ki Khomjinba Pao tabirase. Ahanbada maroiba Pao. Numit nini ki oiba khongsatta Chief Minister Dr. Himanta Biswa Sarma ngarang Durga Puja ki Mahasaptami nimitta Silchar da thunglakre. Rubaru Miss India Elite lising aniga kunmathoi ki mingthol phangkhrabi Mutum Momita Sonai Civil Society na ngarang taram na okre. Malem gi apunba meitei lining lupna silang tuna panthoibi imabu irat thoni jakre. Laibak asina Bharat Biotech ki Covaxin bu chahi ani mathaki angang singi damak ayaba pikre amasung Assam da miyoi chani ga kuntaru ki masada COVID ki anoba case thengnakre. Positive oibagi chang chada 0.9 oiri. Haujik mapung oiba pau tabirase. Chief Minister Dr. Himanta Biswa Sarma Mahasaptami nimitta lakani hairama matungina Sri Sarma nimit ninigi oiba khongsata ngarang Silchar da thunglakre. Silchar da thunglakibaga chumring Udarbon Kachakanti Mandir da changduna puja gi thoram yauki. Mahakna hai handaki asina mahaki CM oibagi matungda ahanbo ina Barak Tampak da Durga Puja da saruk yapani. Barak Tampak ki miyamna COVID ki chana kanglon chapsana ngaktuna thorum asi pangthoknanaba mahakna haiki. ইয়াৰ পৰাই জনাইছো পূজাটো ভালে ভালে হওক আৰু কোভিডৰ নিয়ম নীতি মানি পূজা কৰক তাকে অনুৰোধ Matungda Chief Minister na Malugram Panchanan Sibbarigi Durga Mandop talaktuna puja gi thorom sing yauki thorom aduda Silchar gi MLA Sri Dipayon Chakraborty Lakhipur gi MLA Sri Kausik Raisu sarugyaki Matungda Dr. Himanta Biswa Sarma Premtola Puja Committee na pangthokpa Durga Puja gi irat thoromda sarugyaki Chief Minister na matungda NIT Silchar dar chatuna mafam asida nauna hangdokpa garden ama sanga kibaga loinana u chara thabagi thoromda su sarugyaki and he be with us, so I'll request Honorable Chief Minister to open the rest of the Thauramda Silchar gi MP Dr. Rajdip Rai, MLA Dipayon Chakraborty, MLA Kausik Rai, NIT gi Director Professor Sibaji Bandopadhyay sarugyaki. Sri Sarmana Tarapur Motor Stand Durga Puja, Ramkrishna Mission Silchar, Bilpar Durgabari Torun Club Durga Puja, Bajrangpur Chabagan Puja, Kathal na chingba Durga Puja gi thorom singdasu mahakna sarugyaki. Matungda CM na Mantri Porimol Suklobedagi Airong Marada leba yumda chatki. Chief Minister Himanta Biswa Sarma ngasi ayuk Guwahati gi damak Silchar thadokragani. Rubaru Miss India Elite lising aniga kunmathoi gi mingthol phangkhrabi Mutum Momita mahaki poknafam lamdam Bontarapur da thunglakre. Ngarang Kumbhirgram Airport da yamkraba miyam na mahak putaram nokhi. Okay, so firstly, thank you so much, and I didn't expect that I will get this amount of people and this type of welcoming. I feel so thankful towards each and everyone, and thank you so much everyone out there. I was very excited to be here, and right now I'm feeling so overwhelmed towards each and everybody, and that's my people. Thank you so much everybody for gathering here. Okay, thank you. Matungda Sonai Civil Society na silangduna Sonai Multipurpose Hall da ngarang pangthokiba tharom amada lamda masigi miyam na mahakpu taram na okhi
Panbayai Mutum Momita New Delhi gi City Park Resort ta August ki tang kunma panda pangthokiba Rubaru Miss Supermodel Worldwide India lisingani ga kunma thoida mingtholasi phangkibani Kasar Sonai Joragulda leiba Malengi apunba meitai lining lupna silangduna Panthoibi imagi maphamda hairang lairang jaduna yek taret salai mapan gi mapari mamom singi yaiphanana bagi tamak irat thoni jabagi pangthokliba thoromasida khwai tarana lengpiraktuna thaugal phangminasi haina malemgi apunba meitai lining lup ki maigei tagi phongdorokli Laibak asida Bharat Biotech ki Covaxin bu chahi ani mathaki angang singi tamak ayaba pikre masigi mamangda laibak asida puthokiba Jaidas Kedilagi Jacob D chahi tarani thoi mathaki angang singda kapagi ayaba pikrabani adumainamak chahi ani mathaki angang singda emergency ki tamak sijanaba yare haina ayaba pikraba Bharat Biotech ki Covaxin vaccine asi WHO gi ayaba laukudaba wale Panbayai vaccine makhalasi Bharat tangkak ahum thokna haibadi chahi tarani thoi dagina tarani pan chahi taruk dagina tarani thoi amasung chahi ani dagina chahi taruk phawbagi angang singda trial chathaki bada mai pakhibani hairi Assam dangarang mioi chani ka kuntaruki masada covid positive oiba thengnakre positive oibagi chang chada 0.8 oiri Assam dangarang mioi ahum laichada sina leikidaba loinana leikidabagi apunma masing lising manga chamapan ka kuntramari sukre Manipur gi haksel loising na thokpa pau matungina mioi chamaga kungi masada ngarang COVID-19 positive oiba thengnakre laichada sina ngarang mioi ani leikidaba loinana leikidabagi apunma masing lising amaga chanipan marifutaret sukre Aroibada maruiba pau amukhanna Numit nini gi oiba khongsatta Chief Minister Dr. Himanta Biswa Sarma ngarang Durga Puja gi Mahasaptami nimita Silchar da thunglakre Rubaru Miss India Elite lising ani ga kunma thoi gi mingthol phangkrabi Mutum Momita Sonai Civil Society na ngarang taram na okre Malem gi apunba meitei lining lupna silangtuna panthoibi imabu irat thoni jakre Laibak asina Bharat Biotech ki Covaxin bu chahi ani mathaki angang singi damak ayaba pikre amasung Assamda mioi chani ga kuntaruki masada covid ki anoba case thengnakre positive oibagi chang chada 0.9 oiri Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare